Hello mayam ngasi su anova vlog ama puduna laksare handak aihangna thagachagiba video da net exam thabagi video ama aduga slate exam gi matang da aingonda thengnagiba thaudok wari kharaga thagathibada mayamna yamna phajaba comment pibirakpa amadi yamna support tawbirakpa hainingai letana thagachari aduga karigumba subscribe tawdaba yawbiramaga su subscribe su tawjinbiramo aduga aisi nahan log la hau tawe habado hauji ju khara phatri abako aduna khanau si adum asi ju khara nongaite adu nongaitra nongai tana mayam loiba phawba yengbiu asigi blog sina haujik se langban tha yaure e aduga heikru hidong masu watre ado langban tha yauraga heikru hidong mase handakti mamangda lan amadi corona lairaga phajana pangthoktabasu kuire handakti adum pangthoknarakpasu yaura ani aduga akhoi kaksin gi su pangthokane da tauri aduga aina ngasigi blog sida laksaningi badi Hiyang tanaba natraga heikru hidongbagi haiba kumai ase karamba matamdagi haurai kana ningthaugi haktaktagi haurai hiyang tanaba sida kamaina tawi haiba wari do aduido aina lijarake tawbani adu lairik amadagi pathokjarake aduga lairik asi nataba atopa lairik singda wari da khajik khajak thainaba yaroppasu yai aduna mayamna simana chumi haibadi laite aduga aina pathokjagadoriba lairik asidi manipuri culture gi wareng haiba aibana oza Dr. Mangangsa thaudam achau oza gi ayaba laujaraga ngasi aina hiyang tanabagi matang sida pathokjarake aduga adum mayam gi oiba akoi gi lam gi chatna bisu laikre aduda akoi gi dadi sumaina hai natraga sumaina tawi habado adum comment da thambiro mayam punna khngminnahwrasi adudi hauji hiyang tanabagi matangi wari se haujinaba tawrasi han masina hiyang Turel thangapa natraga ipak amada hi holaga athoi ahen tanaduna changyeng taunababu hiyang tanaba kawi Manipur ga yumthangnaba laipak Myanmar da su hiyang tanabagi thauram asi chahi khudingi pangthoi Maitei gi hiyang tanabaga makhoi gi hiyang tanabaga khara khetnai makhoi gi di Irabati turenda chahi amagi manungda October tha changlakpada amuk khaktamak tanai aduga hiyang tanabada sel thanabagi chanabi su lei Bharat ki manungda Kerala da su hiyang tanabagi thauram asi pangthoi maru oina lau lokpagi kumhai harvesting festival ga mari leinaba onam kumhaida numit marini chupna hiyang kumai pangthoi Maitei gi hiyang tanabadi mamangai gi matamda ayambana konungi thangapata pangthoi hiyang tanabada sijinariba hiyang hiren adu laigi sakti cheli haina thajanai Hiyang tanaba haiba kumai asimak laining lambiga sagonaba thauram amani haina maitai singna setna thajanai aduga pana hiyang di thangapata tanagani haibagi wafam leite turel natraga pata tanabasu yawi aduga mathangsina hiyang tanaba haurakpagi matangse mu lakjarage hiyang tanaba haurakpa karamba matamda hiyang tanaba haurakibage haiba itihaski mityengdagi chapchaba matam piba aruba oi karamba matamda hiyang tanagadage haiba chapchaba matam ama ngaktuna thambasu tawnaramde hiyangai thada ayamba hiyang tanarambagi warol seitharol kumbabada iri leipaki kumai ama oina leipak ningthaugi yaifaba purai haibagi Thajanabaga loinana sahigi oina hiyangai amadi langban thada pangthokpagi wafamsu khui lairik singda iramba thengnai laininga mari lainana ningthauna hiyang hirel tongduna leipaki kumhai oina hiyangai kumsaba langban laisa tanba haina pangthoknai ariba maitei khui lairik sengleironda ponung hiyangai kumsaba haibagi matang palakpada poirei leipak ngaknaba hiyangai kumsaruo haina palli Maidingu khagembagi matamda hiyangai hi tongbasu hawi haina seitharol kumbabada iri haribasigi matung innadi maidingu khagembagi matamdadi nakal amada laina tonglaga nakal amada ningthauna tonglaga hiyang tanaba hauki haibasini aduga mayam mathangina higi wari hiyang hiren asi ihan hana luwang ningthau punsibagi yathang matung inna manai luwang wangmit khu khudhaiba amasung wangmanaw silhaiba anina hi saduna puthokibagi wafam hijan hirauda iramba thengnari ningthausigi matamda hi puthokiba asina Manipur gi itihasta hi puthokiba ihan hanbani mamangai lamdam asigi ningthauna mamagi oiba khongnet hi sijinarami khudam oina maidingu thawan thabagi hi gi maming kabui ngamba sajan phaba Maharaj Garbaniwas ki hi gi mamingna isam chaiba kawi
Aduga mayam mathangsina hiyang hirengi masak mawong. Hiyang hirengi oiba tonganba masak mawong lay, higi makok adu sangaigi makok hapi, sigise kariguma lairi kharadana sangaigi makok so hai ko. Aduga khadangda asangba makoi pali, mangaksam adu ningthina hak khotli amadi hinauda mi makok hapi. Hinauda sangai makok hapliba asina hiyang hiren ahanba puthokpada luwang ningthau punsibana mayamba pudang koi khutkoi bana oikiba sangai adugi chiren akangba adu hiruda thamduna ikai khumnaba utuna ihan hana hi tongan khiba adu ningsingbani. Sangai makokta paliba asangba khadangi makoi asina pakhangbagi khongnet hini khanganbani. Pakhangbana hi tongbada phangba matik magun thauna adu phangba ngamhannabagi haplibani. Hiyang hirengi hinauda hapliba mi makok aduna adungai maidingu thawan thabana khuman lamda landangai khuman athauba kwakpa liton pambagi makok kaktuna purakhiba adu ningsinglibani. Mamangai dangi hauna ningthaugi hiyang hiren pumnamak sang saduna thami. Sang adubu hijagang kawi. Hiyang tanagadaba nongma watlingaida maibana hiyang hirenbu irat thauni laison tinsol tauraga hijagangdagi hi puthoi. Hijagangda hi thambadasu laison tinsol ga loinana thami. Thamningba matamda thamba, lauthokningba matamda lauthokpa yade. Aduga mayam mathangisina hiyang tanabada changba misak. Hiyang tanaba khudingda maru oiba mioi taret nakal animakta yawi. Makhoising adudi tengmai lepa, changsaba, naurungba ani, hinau saba, naumang saba amasung hiroi asini. Makhoi taret asi masa-masagi tongan-tonganba mathau hiyang tanaba matamda pangthoi. Madudi tengmai lepa asi nau hondrabasu maru oiba misakni. Mahak yaudrabadi hiyang tanaba yade. Changsaba haiba asina tengmai lepabu senabani. Naurungba ani, naumang saba, makhoi ahum asina himai chumbagi thabak taugani. Naukoi rengbu hinau saba kawi. Hinau saba na hi adu yanghanba taphanba magi haisingbada leire. Makhutta nau paiduna hi holiba mayam adubu hiroi kawi. Hi adugi chauba pikpa matung inna hiroi gi masingsu khetnai. Aduga mathangisina hiyang tanabagi mawong. Hiyang tananabagi damak hijagangdagi hi jingthoktrigai hi adu kokthok samthoi. Hi tanaramdaidasu hi adu sana lupa konyai hulli. Hi tonggadawriba tengmai lepa aduna yumdagi hijagang phauba dolai natraga sagol tongduna pe khanduna harau nungaina lai. Lakwa matamda hiroising aduna nau adu lengbanda yumkhatlaga hirau isai sai hirau isai di nupa amana saklaga mayamna khummi. Isai di ok 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 ho ho lauraga hiroisingna hi haina khumgani. Amuk hayi he haya he haina lauraga hiroisingna hi haina khummi. Masibu hirau isai haina kawi. Asumna tengmai lepa aduna mayumdagi higa sangtana magi hiroi amasung mayamga loinanan lakpada khangna chanabasingna pot lali. Masibu potlanba kawi. Hiyang tanagadawriba mafam adugi nakal amamamda tengmai lepkadawriba ani adugi pothapham sang ani semduna thami. Masibu higa sang kawi. Mafam aduda tengmai lepkadawriba ani adu magi kangbu hiroi khongban chenba amasung marup mapangsinga loinana lay. Higa sang ani asidagi khara kakhatlaga sang ani amasu thangapat wangmada. Mayoknana ningthau amasung maharanigi potha sang saduna thami. Asau asang yaitong phamdongbasingisu phampham top-topna saduna thami. Hangai sengba hi tanaba haudringai hiroising aduna makhoina tonggadawriba hi adu honduna asoi angam kari leibagi haibadu chang yengbasu yai. Madubu hidamba kawi. Ningthaugi mamangda hi tananabagi hi tanadringai tengmai lepa ani adu yauna hiroising aduna magi hi adu holaga ningthau bukhurumi. Hiyang tanagadawriba hi ani adu khambrangna leigani moibung khongduna natraga karigumba amana khanghanduna hi thagani. Hi thabagi khonjel hek tabaga hiyang tanaba haure khangnai. Hiyang tanaba hek haubaga hiroisingna nau kanna honduna amadi hinau sabasingna makhoigi hi aduna atopadagi henaba hotnai. Hiyang thoinabagi damak hiyang tanariba maikai animaki tengmai lepasingna makhoibu pungning thawatnabagi pandamda neklakpa khongban chenbasingna hi hek thakibaga magi hi na henaba isingda jongthaduna hi inba kanagumana atopagi hi yanduna phaba yawi.
hi pharubada nauna yanbadagi asok apan phawba yawi adugumba nekliba miyoising adubu khongban chenba haina kawi panthungpham aduda thauri ama sangna tingduna thami tingliba thauri adu yauba hanba aduna hi thoiba kawi panthungpham hek yaubaga tengmai lepana pairiba nau adu thangatuna thoire haina khanghalli ningthau amadi laida khurumduna hiyang tanaba adugi athoiba oigani hiyang tanaba loiraba matungda tengmai lepana higa sangdagi mayum phawba halakpa matamda hiroising adugi maraktagi nupa amana isai sai isai adubu higarol kawi mayum yauraga tengmai lepana magidama khona bikhiba mayam adubu pija pithak tawi adubu hiroi cha khangba kawi hiyang tananabagi matam asi mamangaidadi hiyangai nataba thadasu pangthokpasu yawi Sagolbangi Sri Sri Bijoy Govindagi Thangapata pangthokliba heikru hidongba hairiba thauram asidi Chahigi langban thagi 18 panbada pangthoi duga mayam hiyang tanabada setpa phijeta muk lakjarage hiyang tanabada yariba miyoi pumnamak phaijom setli aduga heroina tana atai singdi phaijomga loinana ningkham samjen setli khadang jel lai heroi atai na phaijom kunja tungda takhatuna setli machu sangba natraga sangdaba koyet yetli tawatabu nakal anigi heroising adu tongan ba phijol oigani Leipak ningthauna tengmai lepa oirabadi ningthauna setningba phije setpa yai pana hiyang dadi pana adugi phigi machuna phurit oina likani mathangda pana hiyang natraga langban hiyang pana hiyang manipurda mamangai pangthoklamba achauba kumhai amani masi langban thada pangthoklambana langban hiyang haina su khangnai hiyang asi numit marini pangthoi ahoba numita lu naw taba haiduna ingau imu sigise amumu net exam so dum hangba yawani imu hairagana loktak mapanda taba khun aduga ingau hairagana turen mapanda taba khun sedum mamangi question da hangrabani ani asi hiyang tanai hi tongbada ningthauna tonghaningba mi natraga manai ani khanduna tengmai lepa ohelli lu naw taba numit asidi ningthau yaude nini sanba numit asina khabam panaga laifam panaga hiyang tanai humni sanba numit asina naharu panaga ahallu panaga hiyang tanai hariba pana marigi hiyang tanaba numit nini asida hi mari holi hiyang hiren anida ningthau amadi bisnuna hiyang amamamda tonglaga tanahi anida panagi hiyang tongduna hi tanai tanahi anina mang tharaga ningthau amadi bisnuna tongba hi anina tongda tanai karigumba matamda pana ani nongmada tanaraga athoiba anidu amuk hanna tanai haibadi ahanba oina khabam amasung laifam aduga naharup amasung ahallup tanaba matamda amuk tamak tanai mathang athoiba singi tanabadi anirak tanahalli marini suba numita hidak phanba pana aduga posangba pana anina hiyang tanai asumna numit marini langban thada hiyang tanaba asibu pana hiyang haina khangnai pana hiyang tanaramdaida tanahi adu ningthauna hi hana netpa chatnai pana hiyang di konungi akoibada leiba thangapata tanagani haibagi wa leite turel natraga pata tanabasu adumak yanarami aduga mayam mathangisina hiyang tanabada panagi hiroisinghi oiba phijet ahello panagi phurit angauba naharuki phurit napu khabamgi phurit asangba laifamgi phurit na angangba phaijom setkani aduga maru oiba misak taruk adugi phijeti mamangda pikhibaduga manai hidak phanba amasung posangba anigi phijeti phingau setli khwang natraga kokta tongan ba machugi khudai macha amamang kanglup khangnaba sijinai hiyang tanabagi thauram asi asamba mitki kumai amakhak oina khanaramde leipak ningthau yai phanaba leipak sa hongna ba phattaba khudong thibadagi ngakthoknabani haina thajanai masidasu natana sa lan kalingai matamdadi masi higi langi sajen ama oina su launai aduga mayam aroibesidi heikru hidongba amuk pathokjarage heikru hidongbagi maru oibadi mitki kumhai hi tanaba aduni mapan thonggi oina yenglagadi heikru hidongbasu hiyang tanabasu iman manabagum ui hi tanabagi thauram yauda yadabagi hiyang kumai ama oina laibani toigumasung kumhai ani asi khenaba kaya lai kumai asi Sri Sri Bijoy Govindagi Thangapata pangthokpa ningthau masamak yauraga sana konungmakna haktheng nana sindaba Sri Sri Bijoy Govinda
ꯃꯟꯇ꯭ꯔꯤ ꯃꯌꯨꯝ ꯁꯥꯒꯩꯅ ꯁꯤꯜ ꯂꯥꯡꯗꯨꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯅꯤ꯫ ꯍꯩꯒ꯭ꯔꯨ ꯄꯔꯦꯡ, ꯆꯦꯡ ꯄꯔꯦꯡ, ꯉꯥꯟꯊꯛ ꯀꯠꯄ, ꯍꯤꯗꯦꯟ ꯇꯥꯐꯝꯗ ꯂꯥꯏꯅ ꯂꯝꯌꯦꯡꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯌꯥꯎꯗꯅꯗꯤ ꯍꯩꯒ꯭ꯔꯨ ꯍꯤꯗꯣꯡꯕ ꯀꯧꯕ ꯌꯥꯗꯦ꯫ ꯃꯌꯥꯝꯁꯤꯒꯤ ꯃꯇꯥꯡꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯀꯣ, ꯑꯩ ꯑꯃꯨꯛꯀ ꯍꯜꯂꯒ ꯄꯥꯊꯣꯛꯆꯔꯛꯀꯦ꯫ ꯍꯩꯒ꯭ꯔꯨ ꯄꯔꯦꯡ, ꯆꯦꯡ ꯄꯔꯦꯡ, ꯉꯥꯟꯊꯛ ꯀꯠꯄ, ꯍꯤꯗꯦꯟ ꯇꯥꯐꯝꯗ ꯂꯥꯏꯅ ꯂꯝꯌꯦꯡꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯌꯥꯎꯗꯅꯗꯤ ꯍꯩꯒ꯭ꯔꯨ ꯍꯤꯗꯣꯡꯕ ꯀꯧꯕ ꯌꯥꯗꯦ꯫ ꯍꯩꯒ꯭ꯔꯨ ꯍꯤꯗꯣꯡꯕꯗꯗꯤ ꯅꯤꯡꯊꯧꯒꯤ ꯍꯤꯌꯥꯡꯗ ꯇꯧꯕꯒꯨꯝꯅ ꯍꯤꯅꯥꯎꯗ ꯃꯤ ꯃꯀꯣꯛ ꯊꯦꯠꯄꯒꯤ ꯋꯥꯐꯝ ꯂꯩꯇꯦ꯫ ꯍꯩꯒ꯭ꯔꯨ ꯍꯤꯗꯣꯡꯕꯗꯤ ꯂꯥꯏꯅꯤꯡꯒꯤ ꯑꯣꯏꯕ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯨꯝꯍꯩꯅꯤ꯫ ꯍꯩꯒ꯭ꯔꯨ ꯍꯤꯗꯣꯡꯕ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯇ꯭ꯔꯤ ꯃꯈꯩ ꯍꯩꯒ꯭ꯔꯨ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯊꯥꯖꯅꯕꯤꯁꯨ ꯂꯩ꯫ ꯑꯗꯨꯒ ꯃꯌꯥꯝ ꯍꯩꯒ꯭ꯔꯨ ꯍꯤꯗꯣꯡꯕ ꯄꯥꯡꯊꯣꯛꯄ ꯃꯐꯝꯁꯦ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯍꯩꯒ꯭ꯔꯨ ꯍꯤꯗꯣꯡꯕ ꯍꯤꯌꯥꯡ ꯀꯨꯝꯍꯩꯒꯨꯝꯅ ꯃꯐꯝ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯄꯥꯡꯊꯣꯛꯄ ꯌꯥꯗꯦ꯫ ꯊꯧꯔꯝ ꯑꯁꯤꯗꯤ ꯁ꯭ꯔꯤ ꯁ꯭ꯔꯤ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗꯒꯤ ꯁꯒꯣꯜꯕꯟꯗ ꯄꯥꯡꯊꯣꯛꯏ, ꯑꯇꯩ ꯃꯐꯝ ꯑꯃꯠꯇꯗ ꯄꯥꯡꯊꯣꯛꯄ ꯌꯥꯗꯦ꯫ ꯍꯩꯒ꯭ꯔꯨ ꯍꯤꯗꯣꯡꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯐꯝ ꯑꯣꯏꯔꯤꯕ ꯊꯥꯡꯒꯄꯥꯠ ꯑꯁꯤ ꯇꯨꯕꯤ ꯏꯔꯦꯟ ꯀꯧꯔꯝꯃꯤ, ꯏꯔꯦꯟ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯈ꯭ꯔꯤꯁꯇꯥꯞꯇ 1882ꯗ ꯊꯥꯡꯒꯄꯥꯠ ꯑꯣꯏꯅ ꯐꯨꯠ 9 ꯂꯨꯅ ꯃꯤꯇꯔ 300 ꯂꯣꯝ ꯁꯥꯡꯅ ꯇꯧꯈꯤ꯫ ꯇꯨꯕꯤ ꯏꯔꯦꯟ ꯀꯧꯔꯝꯕꯗꯒꯤ ꯕꯩꯒꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯒꯤ ꯃꯇꯝꯗ ꯃꯍꯥꯔꯥꯖ ꯑꯁꯤꯒꯤ ꯃꯇꯣꯟ ꯏꯕꯨꯡꯉꯣ ꯅꯣꯡꯄꯣꯛ ꯂꯩꯔꯤ ꯈꯣꯝꯕꯅ ꯃꯣꯏꯔꯥꯡ ꯂꯩꯃ ꯍꯥꯏꯅ ꯃꯤꯡꯍꯣꯡꯈꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯍꯩꯒ꯭ꯔꯨ ꯍꯤꯗꯣꯡꯕꯒꯤ ꯃꯇꯝꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯍꯩꯒ꯭ꯔꯨ ꯍꯤꯗꯣꯡꯕ ꯑꯁꯤ ꯃꯩꯗꯤꯡꯉꯨ ꯏꯔꯦꯡꯕꯒꯤ ꯃꯇꯝꯗ ꯍꯧꯗꯣꯛꯈꯤ ꯍꯥꯏꯅ ꯁꯥꯀꯣꯛ ꯂꯝꯂꯦꯟꯗ ꯏꯔꯝꯂꯤꯕꯗꯤ ꯃꯩꯗꯤꯡꯉꯨ ꯑꯁꯤꯒꯤ ꯃꯇꯝꯗ ꯍꯨꯅꯤ ꯅꯥꯔꯣꯠ ꯀꯧꯕ ꯑꯅꯤꯅ ꯅꯕꯨꯗꯧ ꯄꯥꯈꯪꯕꯕꯨ ꯁꯥꯏꯕ ꯀꯥꯡꯊꯛꯇ ꯃꯦꯔꯥꯃꯦꯟ ꯇꯣꯡꯉꯣ, ꯑꯇꯥꯏ ꯏꯔꯥꯠꯂꯣ, ꯍꯩꯒ꯭ꯔꯨ ꯍꯤꯗꯣꯡꯉꯣ, ꯈꯥꯅꯤꯡ ꯃꯤꯀꯣꯟꯋꯣ ꯍꯥꯏꯅ ꯄꯥꯎꯇꯥꯛ ꯄꯤꯈꯤꯕꯒꯤ ꯋꯥꯔꯣꯜ ꯏꯔꯤ꯫ ꯃꯁꯤꯅ ꯍꯩꯒ꯭ꯔꯨ ꯍꯤꯗꯣꯡꯕ ꯑꯁꯤ ꯃꯩꯗꯤꯡꯉꯨ ꯑꯁꯤꯒꯤ ꯃꯇꯝꯗꯒꯤ ꯂꯩꯄꯥꯛꯀꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯍꯧꯈꯤꯕꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯁꯅꯥꯃꯍꯤ ꯂꯥꯏꯀꯟꯗꯗꯤ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯂꯝꯕ ꯍꯤꯌꯥꯡꯒꯩ ꯍꯤ ꯇꯣꯡꯕ ꯀꯨꯝꯍꯩꯒꯤ ꯃꯍꯨꯠ ꯖꯜ ꯌꯥꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯩꯒ꯭ꯔꯨ ꯍꯤꯗꯣꯡꯕ ꯄꯥꯡꯊꯣꯛꯈꯤꯕꯒꯤ ꯋꯥꯐꯝ ꯄꯜꯂꯤ꯫ ꯍꯤꯌꯥꯡꯒꯩ ꯊꯥꯒꯤ ꯀꯨꯝꯍꯩ ꯃꯍꯨꯠ ꯁꯤꯟꯕꯗꯤ ꯖꯜ ꯌꯥꯇ꯭ꯔꯥ, ꯋꯥꯛꯌꯩ ꯍꯤꯇꯣꯡꯕ, ꯇꯥꯎꯖꯤꯡ, ꯍꯩꯒ꯭ꯔꯨ ꯄꯔꯦꯡ, ꯂꯤꯛꯂꯨ ꯁꯤꯅ ꯇꯣꯡꯆꯦꯡ, ꯍꯤꯌꯣꯟ ꯆꯠꯄꯗ ꯀꯨꯝꯃꯩ ꯃꯍꯨꯠ ꯁꯤꯟꯅ ꯅꯨꯡꯉꯥꯏꯅꯩꯌꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯀꯨꯝꯃꯩ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯂꯝꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯗꯨꯃꯗꯤ ꯄꯤꯔꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯃꯇꯝ ꯀꯌꯥ ꯀꯥꯎꯊꯣꯛꯅꯔꯨꯔꯕ ꯃꯇꯨꯡ ꯃꯍꯥꯔꯥꯖ ꯕꯩꯒꯆꯟꯗ꯭ꯔꯒꯤ ꯃꯇꯣꯟ ꯏꯕꯨꯡꯉꯣ ꯅꯣꯡꯄꯣꯛ ꯂꯩꯔꯤ ꯈꯣꯝꯕꯅ ꯈ꯭ꯔꯤꯁꯇꯥꯞꯇ 1867 ꯍꯤꯌꯥꯡꯒꯩꯒꯤ 12ꯅꯤ ꯄꯥꯟꯕ ꯂꯩꯄꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯁ꯭ꯔꯤ ꯁ꯭ꯔꯤ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗꯕꯨ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯂꯦꯡꯊꯣꯛꯂꯒ ꯃꯟꯗꯤꯔꯗ ꯂꯦꯡꯁꯤꯟꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯍꯤꯊꯛꯇ ꯂꯦꯡꯈꯠꯇꯨꯅ ꯍꯧꯖꯤꯛꯀꯤ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗ ꯊꯥꯡꯒꯄꯥꯠ ꯑꯁꯤꯗ ꯍꯩꯒ꯭ꯔꯨ ꯍꯤꯗꯣꯡꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯒ ꯃꯟꯗꯤꯔꯗ ꯂꯦꯡꯁꯤꯟꯗꯨꯅ ꯁꯦꯕꯥ ꯊꯧꯔꯝ ꯆꯠꯄ ꯍꯧꯈꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯊꯪꯒꯤ ꯆꯍꯤꯗꯗꯤ ꯍꯤꯌꯥꯡꯒꯩꯒꯤ 11ꯅꯤ ꯄꯥꯟꯕꯗ ꯄꯥꯡꯊꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯃꯇꯣꯟ ꯏꯕꯨꯡꯉꯣ ꯅꯣꯡꯄꯣꯛ ꯂꯩꯔꯤ ꯈꯣꯝꯕꯒ ꯃꯍꯥꯔꯥꯖ ꯕꯩꯒꯆꯟꯗ꯭ꯔꯒ ꯉꯥꯡꯅꯗꯨꯅ ꯂꯦꯞꯅꯈꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯀꯥꯏꯗꯅ ꯉꯁꯤ ꯐꯥꯎꯕ ꯆꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯑꯔꯣꯏꯕꯁꯤꯅ ꯍꯩꯒ꯭ꯔꯨ ꯍꯤꯗꯣꯡꯕꯒꯤ ꯍꯤꯌꯥꯡ ꯇꯥꯟꯅꯕ ꯊꯧꯔꯝ꯫ ꯍꯩꯒ꯭ꯔꯨ ꯍꯤꯗꯣꯡꯕꯒꯤ ꯍꯤꯌꯥꯡ ꯇꯥꯟꯅꯕꯒ ꯀꯨꯝꯃꯩ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯍꯤꯌꯥꯡ ꯇꯥꯟꯅꯕꯒ ꯐꯤꯖꯦꯠ ꯆꯪꯕ ꯃꯤꯅꯆꯤꯡꯕ ꯃꯥꯟꯅꯩ꯫ ꯃꯥꯟꯅꯗꯕꯗꯤ ꯍꯩꯒ꯭ꯔꯨ ꯍꯤꯗꯣꯡꯕꯒꯤ ꯍꯤ ꯇꯥꯟꯅꯒꯗꯕ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯇꯨ ꯎꯔꯛꯄ ꯃꯇꯝꯗ ꯉꯥꯟꯊꯛ ꯇꯦꯅꯧ ꯁꯥꯕꯒꯤ ꯃꯅꯨꯡꯗ ꯁꯅꯥ ꯀꯣꯟꯌꯥꯏ, ꯂꯨꯄꯥ ꯀꯣꯟꯌꯥꯏ ꯍꯥꯞꯂꯒ ꯇꯦꯡꯃꯥꯏ ꯂꯦꯞꯀꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯁ꯭ꯔꯤ ꯁ꯭ꯔꯤ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗꯗ ꯀꯠꯀꯅꯤ꯫ ꯍꯤ ꯇꯥꯟꯅꯒꯗꯕ ꯅꯨꯃꯤꯠꯇ ꯍꯩꯒ꯭ꯔꯨ 109ꯅ ꯃꯔꯛ ꯃꯔꯛꯇ ꯍꯨꯞ ꯃꯄꯣꯞ ꯑꯃꯃꯝꯅ ꯈꯜꯂꯒ ꯂꯦꯡꯕ ꯄꯔꯦꯡ ꯑꯃ, ꯈꯨꯠꯅ ꯈꯣꯛꯄ ꯆꯦꯡ ꯃꯔꯨ 109ꯅ ꯂꯦꯡꯕ ꯄꯔꯦꯡ ꯑꯃꯒ ꯄꯔꯦꯡ ꯑꯅꯤ ꯑꯁꯤ ꯁ꯭ꯔꯤ ꯁ꯭ꯔꯤ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗꯗ ꯀꯠꯀꯅꯤ, ꯑꯗꯨꯒ ꯍꯤ ꯑꯅꯤ ꯑꯗꯨꯒꯤ ꯍꯤꯔꯨꯕꯥꯛꯇ ꯄꯔꯦꯡ ꯑꯃꯃꯝ ꯁꯤꯖꯤꯟꯕꯤꯒꯅꯤ꯫ ꯍꯩꯒ꯭ꯔꯨ ꯍꯤꯗꯣꯡꯕꯒꯤ ꯅꯨꯃꯤꯠꯇ ꯍꯤ ꯇꯥꯟꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯈꯕꯥꯛ ꯂꯥꯛꯄ ꯍꯤꯒꯤ ꯃꯊꯛꯇ ꯁ꯭ꯔꯤ ꯁ꯭ꯔꯤ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗ ꯂꯦꯡꯈꯠꯂꯒ ꯍꯤꯗꯦꯟ ꯇꯥꯐꯝ ꯈꯨꯗꯤꯡꯗ ꯂꯦꯡꯒꯅꯤ꯫ ꯃꯁꯤꯕꯨ ꯂꯝ ꯌꯦꯡꯕ ꯍꯥꯏꯅ ꯈꯪꯅꯩ꯫ ꯂꯝ ꯌꯦꯡꯕ ꯂꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯤ ꯈꯥꯕꯛ ꯑꯗꯨ ꯅꯣꯡꯄꯣꯛ ꯆꯤꯡꯈꯩ ꯄꯥꯡꯕꯔꯣꯝꯗ ꯍꯤ ꯊꯥꯡꯗꯨꯅ ꯂꯩꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯤ ꯊꯥꯡꯗꯨꯅ ꯂꯩꯔꯕꯗ ꯍꯤ ꯇꯣꯡꯕ ꯑꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯍꯤꯒꯥꯁꯪꯗꯒꯤ ꯍꯤ ꯍꯣꯜꯂꯛꯇꯨꯅ ꯂꯥꯏꯗ ꯑꯊꯦꯟꯄꯣꯠ ꯀꯠꯀꯅꯤ꯫ ꯃꯇꯨꯡꯗ ꯃꯥꯒꯤ ꯍꯤꯒꯥꯁꯪꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯍꯤ ꯇꯥꯟꯅꯕ ꯍꯧꯅꯕ ꯁꯦꯝ ꯁꯥꯒꯅꯤ꯫ ꯑꯗꯨꯗꯒꯤ ꯍꯤ ꯑꯗꯨ ꯍꯤꯊꯥꯐꯝ ꯇꯥꯅ ꯍꯣꯟꯊꯔꯒ ꯍꯤ ꯇꯥꯟꯅꯕ ꯍꯧꯒꯅꯤ꯫
Hi tanaba matamda karamba hina thoibagi haiba adu yengani. Heikru pareng siba hina thoiraga heikru na thoire haigani. Cheng pareng siba hina thoiraga cheng na thoire haigani. Heikru na thoiba cheng na thoiba amasung ahanba hi tanabada thokiba thaudok kayagi matung inna khang ahaisingna laipaki oiba kum adugi aphapata thoklagadaba adu khangnai. Heikru hidongbada ningthau Vishnu yaugani. Karigumba ningthau lengthokpa ngamdrabasu ningthaugi potloi sampot thaduna thamgani amasung Vishnu lengsingani. Ningthaugidi heikru hidonggadaba nongma watlingagi numit aduda mayok thaphamda katuna heikru hidongbagi pau takani. Katpagi mawongdi kwa mapum manga amasung mana mapum mangana haunabi kaidana lathona chingba haptuna semgani. Masidi Vishnu amasung ningthau animaki sublabani. Asigumba mayok yapham katpasina customgi haunabini. Mayam haujikiduda loire heikru hidongbagi chaurakpa warije ado mayamna hiyang tanaba natraga heikru hidongba haibase chap manaboi wakhalda aihaksu khalami adubu mandi manaraga su nungda khenaba khara leibado mayam khngminnahwrasi aduga hiyang tanaba yengba chatpa matamdasu hanadagi hauna khangba miyoisu adum yawbiramgani aduga khangdaba oiragasu kitang khangaga chatpado aduna adum nungaiba hendoini aduna akhoi maitegi oiba harau kumhai sida akhoina khangphamsu thoibani aduna ngasigi hiyanggi matangda pathokchariba wari asi nungaibiragadi atopa maitegi irat thauni thauram natraga harau kumai si pathokpirao haibado aingonda comment ta haibiramo ai soidana thiraga pathokchanaba mayamna haibado tawjaraknaba honajarake. Aduga subscribe tawdaba yawbiramagasu subscribe su tawsinbiramo aduga aina aroibada haijaningbadi aina wa ngangbase khara adum thubani aduna tabada nungaitaba oigera adagi adum aingonda semdok haningba any comment adum haibiro ai harau na lausinjari asi haraga loisinjarage aduna mathangi video dadi hena amuk nungaiba video ama mayamda puduna laksage ngasigidi matang swaida loisinjarage. Bye bye.